Kromjari SKTV News pu yengbidiba pumnamakpu Monica Mayengbamna tarabna okjari ahadbada maruoiba pau. Naran Sainada CRPF ki personnel ani kuki kutlai paiba singna hat ki thawdo ku CBI na chuge NIA da tijin hangada bani haina ko kovina taksilakli. Lok Sabha Mikhal matungdagi kuki kutlai paiba singna kautruk amasung senjam chirang tamna chingthaktagi nongmay amasung bom kapsilakre. Mikhal gi phal matungdagi Manipur ingtappa tangdulai taba phibam hanjinaba hotnamina se lenga khoktada inthok pigano haina Yas ki Minister Govindas Konthojamna phongdokre. Outer Manipur ST Parliamentary Constituency ki polling station tarukta amukhana Mikhal pangthoknaba Election Commission of India na ayaba pirakre. Amasung Kalen Europa sida ngangsinggi PJP thakta section ba amadi luna na thamlabadi over phaiba amadi puri thokpadagi ngakthok pangamgani haina health expert na phongdurakli. Malengi mafam ama hekta da yengba yaraba Manipur gi ahanba OTT platform SKTV bu support topibaki damak pomnamak puthagachari haujik pau sandokna pizari. Bisnupur district ki Naran Sainada laiba second IRB gi camp ki maning thangbada laiba CRPF ki personnel ani kuki khutlai paiba singna landaduna hat ki bathodogadu CBI natraga NIA da thijin hangada bani haina coordinating committee on Manipur integrity kokomina taksilakli. Hira masiga mari lenena ngasi kokomina press ta thadoraki bachero lamagi matungina Manipur da thokliba chahi ama faraklaba irang asida mijam yauna security force ki personnel kaya sikre adubu ngasi fawba chapchaba thabak paikatuna chenaba sing cherak pibadi thoina thengnadri haujik su kuki khulai paiba singna nongmai kapningba matamda kaplakli lagliba wafamdi chatliba tha sida khulai paiba singna landa hena kansilakli basigi agenda karino ngasi su kautruk kadangban senjam chirang amadi serona chingbam afam kayada landarak paleptri oriba phibam asida Kashmir da Pakistan occupied Kashmir POK leibaga karida khetnaribage center amasung Manipur lenga khase kuki khulai paiba singi makhada leirabara haina hangbada ngakningai oireroi maramaduna lengakna chapchaba action laukhat kadabani amadi Naran Sena gi thodok adu CBI natraga NIA da sinaduna Tizil hangada bani haina taksilakli. Taranipan suba Lok Sabha Mikhal mamang da Manipur da matam khara nongmai ka pagima khol thok udraba matung kuki khulai paiba singna Imphal West District ki Lamsang Police Station na konba kautruk amasung senjam chirang tamna chingthaktagi nongmai amasung bom kapsilakre kulngak pasingna khut handuna nongmai kapnabada kuki khulai paiba ama laikidre hiramasigi matang da SKTV News ki reporter Nongthombam Johnson amadi Beetle Yambemdagi akhanaba paudam ama Fazare he taure Imphal West District ki manung sanba koktruk amasung senjam chirangi mafam singda kuki khulai paiba singna landarakpadagi khulngak pasinga akan mamong da khutongna krai kuki khulai paiba ama sirei thogdok thokpam dagi SKTV News na phangba pawgi matungina ngasi nongalamdai pung anirom tarakpa matamda khulsing asiga naknana Kangpopi District ki manung sana leiba singi saruktagi koktruk amadi senjam chirang khulsing tamna kuki khulai paiba singna bom amadi nongmai kapsilakhe kuki khulai paiba singna kapsilakiba nongmai maru sing koktruk sing thakta leiba yum singda yaurakhe maduna maram oidana khunja sing Sapagadaba mapam singda sangja phamnokduna leinakhi kuki khulai paibasingna nongmai kapsilakhiba aduda khulngakpasingna sukhut handuna nakalani gi marakta pungkhara nongmai kapnakhi thogdok aduda Kangpopi District ki Saitu Gamphazol subdivision gi manung sanba El Molsang village dagi Lamamang Kipgen Sahini Phumari apokpa hunlet Kipgen koba kuki khulai paiba masikhi adubu pungkhara lepluraba matung makhatana ayuk pung manga taba matamdagi hogduna amukasu kuki khulai paibasingna nongmai kapsilakpadagi ayuk pung 10 tarakpa fawba khulngakpasinga kapnakhi security force ki Kaidagisu kuki khulai paiba sing tamna nongmai kapki adumoinamak makhatana asopan amadi misimina yaubagi pawdi leite na lejeriba mafam asi Imphal West ki
lamsang AC manung sana laiba koktuk harib mafum asidani mafum asida hojiksu nomai kapa bemak leptri haibatare adubu ngarang numidang pung ani dagi hauduna kuki milten singna nomai kapselakpa si leptri adubu ngasi ayuk pung manga dagi haibatare kuki milten singna akan mamongda kaptharakpadagi koi khunga khunja sing amadi state force kim tangbu nasu koi khut handuna akan mamongda pung ama supna koi nomai kapniki haiba paulai adubu hariba mafum asida koi koktuk ta sunnatana koi senjam sirang dasu ngasai ayuk haiba tare pung taruk tariat swaimung ta matam dasu kuki milten singna nomai kapselapui thogdok thoki adubu koi senjam sirang amadi koktuk kadangman hariba jaga asida lairiba khunja sing asida kuki milten sing asina singthaktagi itat tattana nomai kapselapui thogdok adumak thoktuna su lairi adubu mafam asida aso upon yaubagi pau di hajumaki oina di laitri ngasai ayuki oina thajabaga pau amada kuki milten ama siraga ahum amana soe haibagi pau phangi adubu hojiksu adum kayam kuina makon asi thokidoino haibadi tamangamdri adubu kuki milten singna bot mamangda di koi lan tawdraga nomai kapselaktraga kuki milten singna bot loira matungda nomai kapselakliba asina haibadi Facebook social media singna kuki milten singna bot loiraga matungda lan tawgani haibasi asumuk oiradra haibasi miyamna hangnari masigi matangda video journalist bital yambimga loinana odamjariba nongthamam Johnson SKTV Koktru Lok Sabha lisingani kunmari ki phal lauthok laba matung dagi Manipur ing tappa tangdu leitaba phibamda hanjinna ba hotnamina si lenga khakta da inthok pigenu haina yas ki minister Govindas Konthojam na phongdokre Hauki Balisingani Taramapangi April ki tang kunipan da Kamjong district ki Ramraida hi laksin bagi thodok ta laikhidraba Sagapam Rajiv Sagapam Romin amadi Ningthojam Rani na laikhidabagi Ningsing Kumon ga mari lenina ngasi Mangol Nganbi College Ningthokong da hangba relief camp ta lairiba miyoi singda chaklen pizagaba mari lenina wafama si minister na phongdokibani Minister Govindas na makha taraduna hojik sokna riba lala si ai khoina wakhal ningthi na khantharaga sokna ga dabalani Jarang na bapibam da ahan akon naina thabak tawdabagi mami ama hek tariba si thokaningde amaromda ipurub izati gi damaktani haiduna aranba wafam lising haizinduna amadi leibak miyam da sandoktuna achumba saknaba hotnaroidabani aranbana kaidawnungda maipak pangamloi ipurub kannabani haiduna aranba wafam kaya sandoktuna atopa furub sokhan gadaba thabak tawroidabani ngarang naran senada leiba CRPF ki camp ta landa duna personnel ani hatkhiba adugi matangda Mapan ki media sing da purupa mana lana sandokpa asi ikai ba phawi haiki Akoi Manipur se hojiki election se hek loibaga June gi tang manga gi matung dagi di Manipur si so santi oiba adugumba state ama mtang oihallaga ko akoi meyam sangna sarkar khakta de inthopi bana taba akoi su wakhan khara mind apply to ba khara darkar tai mi na mind apply to we ngarang nahan CRPF kapi basida ngasi khabar yaursi yam dongning ma yamna ekhoi si asing basi afaba maikai de season abi ba phagani any community fattaba maikai de season abi gano propaganda na mi mahan mane propaganda na lebak thugai bani asima idi khanghan ninge every community ekhoi se lebak ki oina khanma ma darkar tai tawude ai community hena pharana ba hona matamda atopa community man loisina ba hona ba taragadi aduda de ekhoi amaga manungsina daba war haibase soidan lakane ba Aduna I just my humble submission to all the communities refrain from rumors. Reasonable oiba da satse khoi. Manipur gi ani subatangka ki Lok Sabha mikhal April 23 ta Outer Manipur ST Parliamentary Constituency gi manung da leiba Chingi District Nipan gi Assembly segment tarahumdoi da pangthokiba aduda hingsa thokiba polling station tarukta ECI na repoll taunanaba ayaba pirakhrei Ukrul amadi Senapati District ki Pune Assembly Constituency ahumgi polling station tarukta mikhal amukhana pangthoknaba Election Commission of India na ayaba pirakraba adugi manungda 44 Ukrul AC ki polling station number 44/20 Sansak A 44/36 Ukrul A 44/41 Ukrul D1 44/50 Ukrul F Chingai AC ki oina polling station number 45/14 Chingai amasung Karong AC ki oina 47/33 oina A1 ne ECI na high polling station asida repoll April 13 da pangthoknanaba khanghalakle Panbaya abadi Ukrul district ki oina Sansakta hangkiba polling station number 44/20 da voter signa vote thadaningai matamda sakhangdaba mioi khara laklaga kihan khanghanba tawbodagi vote thadaba lepkibani Greenland Primary School da leba polling station number 44/41 amadi Laisen Fanet
Junior High School da hangba polling station 44/50 da vote thadaba loidringaida mioi kharaga umkhatnarakpadagi EVM amadi mikhalga mari lenaba potlam kaya thugaijuna manghan takhankibani. Senapati district ki manung janba Karongi polling station 47/33 da sakhangdaba mioi khara changlaktuna vote thadaba loidringaida EVM ga BBPAT ga samnaba wire thadatuna vote thadaba lepkibani. Aduga Ukrul district ki chingai ki polling station 45/14 dana EVM yaraktabadagi amadi security ki phibamna maram oraga vote thadaba yakidabani amuromda April 16 ta pangthokiba outer Manipur parliamentary mikhal aduda punna polling station taratare ta mikhal amukhana pangthoknaba Manipur Pradesh Congress Committee na CEO Manipur gi khuthangda ECI da wakatkiba laikre. Saba henkat lakpaga oba phaiba amasung phuri thokpadagi ngak thoknaba chahi nauriba angang singda mama oibi singna pije pithak tawbada chekshinba luna na thambiba mathautai haina health expert na phongdorakli hiramasi gi matang de SKTV news ka akhanana unaba mada Angel Children Hospital and Vaccination Center Uripo ki child specialist Dr. Taurem Yai Khumba Khuman na phongdorakibada mahausa gi gamanadaba mawongda lamdamasita sabagi chang henkatlakli saba henkatlakpa matamda pokpadagi thamanga taruk fawbagi manungda angang singda sagatpaga loinana oba phaiba amasung phugri thokpaga anaba sing thengnari laina sing asi chahi taret fawbada leiba angang singda su thengnari adubu anaba sing asi viral infection ngaktani mama mapa singna ka hena mipainingai leite angang singda hand foot mouth disease naba matamda hidak chadrabasu adumak chayola mada phaba ngamgani tawbadabu pije pithak tawbada tarutana na pije pithak pa amasung luna na thambiba mathautai nari haibaga mama pa singna hidak hektamak pije bagi mathauta de madugi mahut yariba makhai ORS pithak pigadabani tangai phadre harabasu chang hanthana paracetamol amasung oba phaibagi hidak pijaba yai amaromda saba henkat lakpaga loinana til kangdagi santokpa laina singdagi ngakthoknabasu hotnagadabani haiki masi ayamana viral ngakani virus na thon mane aduna koina antibiotic ki thon role leite asida koina parents na koina tobigada basi ngasai gi angang si immunity kankhalan ba haibti sai chaba thakpa phahan ba dagi khogi lu nan ba niom chumna phajana matam chana tuman ba sumo myam sine hena maru oi oba phaiba toba matam sida koina any antibiotic thabe mahuta sai gi ORS haiba posi amna koina hena focus to honi kaino ORS si kankhan na ba khaktan te ba khwaidi mai main role sin sai gi diarrhea du phan mane ba aduna any angang na diarrhea torko matamda ORS pithak pa hijina parents ki da ko sidama wakhanda leheningi adinga sagi hojiki phugri kanna santoiba hand foot mouth disease na hojiki kanna santoiba si kaisu kiningai lite si santoga koina parents na panic oi gedum na te si karim tawdraga su hida karim thadraga su numit tare ni nipani manung da soidana phagadaba anabani except magi chin da pokthobni na thuppa nabagi angang na chau thau yadaba dudang kitang angang sina thupoidaba mongda naroidaba mongda sadaba pochai ade masala thakdaba thum yaudaba pochai yaraga at least mahi khakto oiraga susi pithakna honabiba mathang tha meda Saudi Arabia da leiba Muslim singi senglaba laifam Mecca da Hajj chatkadaba Manipur gi miyoi singi oiba Hajj vaccination gi program among ase Imphal da pangthokre Old Assembly Malakta Laiba Family Welfare Complex Manipur da State Hajj Committee amati Family Welfare Services Manipur ga khud samnaduna pangthokiba vaccination program aduga mari lenina State Immunization Officer KSH Memchana phongdorakibada kumjali singani kunmari ki oina India dagi Islam lining chatpa mioi la kamagali sing humdra manga ga supna kulhumdoina Hajj chatkadabagi manungda Manipur dagi Muslim nupa chani kunithoi nupi chamaga marfuhumdoi amasung punna mioi chamri ga manga yauri makoina Mecca da chatpada tangai phadana section thorang lokhatkadaba sing adugidamak mioi sing asida quadrivalent meningococcal meningitis vaccine QMMV seasonal influenza vaccine SIV amasung bivalent oral polio vaccine BOPV kapthokpani haiki har sakadaba mioi sing Manipur gi oina vaccination gi drive ama tawjai masi ngasigi unna nupada chanida kungani thoi nupida tamaga marfu humdoi kunna samri ga manga release ngasi akoi hidak kapthok sari ngasigi hidak kapase hidak makhan humne kuina kapchari base
हाइरिबसिंगसे अखोई इम्यूनाइजेशन ऑफिस की टीम अमदी फैमिली वेलफेयर की स्टाफ सिंग अमदी हर्स की कमिटी की मेंबर सिंग लोइनना पुन्ना पांगथोकजबनी वैक्सीनेशन प्रोग्राम अदुग मरी लेनिना मणिपुर हज कमिटी की स्टाफ MS फजालुल हकना फोंदोरखिबदा चाही खुदिंग की हज चटकदब मियोय सिंग मखोइना चत्रिंगै मांगोइना हिदाक कापथोक्तुना लाकली मसिगी मनुंग चना चाही असिगी ओइनसु हेल्थ एंड फैमिली वेलफेयर डिपार्टमेंट की मीटिंग मखादा मियोय चमरी मंगादा हिदाक कापथोकपगी खोंगथांग असे पाइखतपनि हाइखि ngasi aikoina sindariba manipur dagi 405 haji chatkadoba india government gi through da chatkadoba haji pilgrim singse gi vaccination program ama ka family welfare da tobani ngasi je mostly loina mak anambana kapa loire na lobu yare aduga aikoina kapi bahidap se government supply doba aduga bahidap makhal lamani leiba da phangdaba government gi through da natana atai da phangdaba aduga bahidap makhal lamani aduga maram moiraga chatkadorba pilgrim khuding mangna yama thawai yauna tilang iba medical department da aduga hospital staff sing da corporation phajana pidi message da makta so tilang biriba puno ki mai ke dagi thagat phom dok chari ममांग चाही की मे अहुमदगी हौदुना थोकलिबा इरांग असिना माइतै सिंगबु मेकअप थोकहनले मखाताना आइखोइना कुकी नार्को टेररिस्ट तमदे मखोइबु सवगतपा सिंगबु थेंगननबा माना ngamba थौदांग लौरी माइतै सिंगना मेकअप थोकलिबा सि येलहोमी अमा ओइना मेकअप थोकपनी मतम कुइना मिटोप चंगशिल लक्तुना येलहोमी सिंगदा पीबा चैथेंग अदु ngasidi माइतै सिंगना थेंगनदुना मयेक सेंगना खंगबा ngamle मरमदुना मणिपुर की मियामबु लमजिंग लमताकलिबा लूप सिंगना मे अहुमसिबु रेजिंग डे फॉर इंडिजिनस पीपल हाइना थौरम पांगथोकपियो हाइना विलेज वॉलंटियर फोर्स मणिपुर नंगसे थोकपा चेरोल अमना हाइरे ngasi ayok Imphal West District ki manung chana chinga naknana leiba kautruk pithal amasung senjam chirangda khutlai paiba masel khut thokna bagi thodokta kukizo gi miyoi ama laikidaba pu yaning daba fongdoktuna Committee on Tribal Unity Kotuna Kangpokpi District ta pung 12 gi total shutdown law thokre Kotuna thadoraki bachero lamagi matungina kautruk Bithal amasung senjam chirangi chinga tainaba mafam singda khutlai paiba masel gi marakta nongmai kapna bagi thodokta lamang kibgen koba kukizo gi miyoi ama laikidre maha kukizo gi mafam ngak sena ba hotnaduna lakhibani amadi maha ki kathok padu gi damak awang bathakta ikai khumnaba uttuna faizang da leiba martyr cemetery da leirol chankre खुथोकना बगी थौदोक अदुदा लामांग केपगेन लाइखिदबा अदुबु यानिंगदबा फोंगदोक्तुना ngase नुमिदुंगबा पुंग 12 दगे हौरगा पुंग 12 की टोटल शटडाउन की खोंजंग जंक्शन खिबनि हाइना जेरोल असिदा पल्ली अमरोमदा टोटल शटडाउन असिना मरम मोइदुना कांगपोकपुई डिस्ट्रिक्टता लंबीदा गाड़ी चेनबगी चांग हंथकी दुकान याउना लालोल इतिकी मफम सिंग थोंगलोनकी अदुम ओइनमक हौजिक फावबगी ओइनदि पामदबा थौदोक थोकपगी पावदि लेट्री सेंटर लेंगाकना मणिपुरदा हौजिक थोकलिबा इरांग असिना मरम ओरगा नाकल अनीगी ताइनम मफमदा थमलिबा सेंट्रल फोर्सिंग लौथोकलिबा असे करी मरमगिनो हाइना कोटुगी मीडिया सेल गी थौपुबा NG लुन केपगेना फोंदोरकली सेंट्रल फोर्सिंगना मसागी मफम सिंगदा लेरमनबदे कुकी सिंगी मियोय सिरमदबा याय मिसिमिना यावरिबा सिगी टेकचा कनाना पुगनी हाइना फोंदोरकली The center is hell-bent to withdraw center security forces who have been our sole protector from the majoritarian community. Now, had the center forces been not withdrawn, we would not be here today. Now, we would like to ask the center government responsibility and accountability. Without which of the two, any form of government is a banana republic. The Maitei Alliance ta kuki terrorist singi mathong huktaba thawong sing ase laksinduna makhoi gi mathakta matik chaba thabak lokhat piu haina India lenga ki pukling chinchin kre ngarang India amadi United Kingdom the base toba alliance asina thadoraki ba cherol gi matungina ngarang Manipur gi rang ase laksin naba lairiba CRPF personnel ani bom kapsinduna hatkiba sabarmaina gi thong bom pokhai handuna thadat naba hotna kiba thawongbu condemn tarokli Cherola Cinemakha Tarduna April Kunmari da Kuki Kutlai Paiba Singna Trans Asian Highway 1 NH2 da Leiba Tampaki Yam Namaru Oiba Thonga se Thadat Naba Hotnaramba Awang Sekmai da Numit Nini Chupna Nongmai Kap Silaktuna Landarak Pakaloina Lok Sabha Mikhal gi Mathau to Bachatpa Security Force ki Lambi na Chingba Tingzin Bathokre Thawonga se
masina ahan banate kuki terrorist singna lambi dagi sel khaiba loot toba blockade tawsinduna makhal kayagi chaitheng Manipur gi miyam da piduna lakli April 13 ta NH37 gi tolen kuki khul manakta nongmai kapsinduna petroleum gi potlam puba gari sing amang ata thokhan kiba driver buna asok apan pi kiba mamang chahi gi June kunma thoida kwakta da IED bomb pokai handuna micham ahum hat kiba amadi kaya amana sokhan ki April kuntareta CRPF ke sub inspector amadi head constable amaga punna ani hat kiba amadi ani na sokhan kiba Thaudok asiga mari lenena chatharakiba search operation da kuki khuldagi khuchu khulai sing phagat kiba laikre ngasi fawada kuki terrorist singna chathariba tamthireba thawong asida India lengak na makhoi gi mathakta action amata lakhattabagi dagini maramaduna India lengak na CRPF ki personal hat kiba kuki terrorist sing thidoktuna makhoi gi mathakta matik chaba thabak laukhat piu haina global gi thakta lairiba maitei diaspora singi apunba maitei alliance na pukning chingsilakli Haujik thokliba lan asina maitei phurupta sokhaliba amadi leiramniba asoiba sing khangtoktuna semtokpada hena kumang chawshinaba World Maitei Council ngapigani World Maitei Organization WMO Women Wing asi semkhre langolda leiba WMO gi office ta Organization asiki nauna semlaba Women Wing gi thaupuba sing punna saruk yaduna pangthokiba pawgi mifamda WMO gi President CH Chandramani nahai kugi khulai paiba singna landaraktuna Manipur da hojik thokliba lan asi maitei singbu makeup thokhan bani haina lawba yai matam asi yoraklaba nina maitei singi ipa ipu singna thamlamba lan gi sarik sara sing nauhaunana tamsin ba mathau tare amaromda kugi khulai paiba singna landaraktuna hojik thokliba lan asibu maitei singna haubani haina malem da lan santoktuna thabak kaya chatharakli masimakna hanadagi kugi khulai paiba singbu narco terrorist ni haina lauthokliba asigi mathakta makhoi sing asi khwaidagi oidaba ngangbani haina lauthoklei pumna magasi yengluraga maitei singi sothariba sing menkhatpa amadi maitei sing mikap thokhanbada hena kumang chawshinaba WMO Women Wing asi ngasi sembani makhata na organization asina maitei sing hena mapangal kankhatnaba changshilakpa khongthang singda miyamna su saruk yabiyu haiki khoge World Maitei Organization gi pandamsi malem sida laiba maitei punama I paw phawna duna maitei punama kya punba pangal sagalaga malem sida maitei sak takpa aduga loinana khukan panganba jati ama oina laiba loinana ijati gi lamtu amadi singnu si phibam kain dana thamna bhanabani hawiti chimi tame marta nungsinadana ba thausil kaya sindi badagi ngasidi kuki phuruka maitei phuruka hanna sunaba kya tholi masimo bharat amadi Manipur sarkar sina athubada sandaina pranamba honabagi mami su ka henu udugum tawli adunadi hanu sunabase kaidongi lepkani habase kana saibandri maram sina hojik sithakraba maitegi pai pusina thambiramba safam lan phamgi kala bidya artsingdu hingar hanabagi mathau yamna oiragli masiga lonana hojiki oiba nongmai makal makal amadi bom tom sima kya sinaba hainaba honaba pujanu da ka oiri tabagidi anda kugi sina torli bise hiram khudinga sithaglaba koi maitei simu makeup thon bani hai lobusi ai Moirang Municipal Council na koliba mafam singda e-rickshaw kaya niyom kaina service tawrakpana council asina konba mafam singda hanadagi service tawriba singda khudongchada bathokale haiduna Association taramanga gi apunbelup All Moirang Transport Coordinating Committee AMT COC Moirang na fongdorakli ngasi committee asida yawriba member sing punna chatret kunmathoi gi oiba public meeting ama Gojendra Public Ground thinungaida pangthokhiba atuda wafam asi fongdorakibani Miyam Imphal adu kamari lenena committee gi convener Pukhrambam Praveen na fongdorakibada haukiba chahi lising ni tara manga dagi e-rickshaw gi association semba yaroi makhoida register tawbasu yaroi haina athingba laikhrabani adubu lengak paibada yawriba miyoi singna naronda association semhanduna register tawsillamba thenare magic diesel auto winger gi association sing laina laina e-rickshaw chanipandrom Moirang Municipal Council gi manungda Thazilaktuna traffic jam thokan badanatana committee asigi members singi hingbagi lambidasu singnarakle maramaduna marileneba authority na meeting changduna thabak paikhatpiu haiki matam amada moirang asi
लाइगी लेबाकनी हाइरंबा टूरिस्ट स्पॉट ओइरबा अदुगुम्बा मफम अमनि मोरांग सिंगसिदी कनागुम्बा मगी थौनसिनदगी मसक थियननबो होनबरा हाइबो मोरांगदा पोना मखाले मरमनि केना ताना अनऑथराइज ओइरबा मागी सेंदा लंबीदा इरिक्सो मयाम अमा एनओसी पिसिलगा थाजिलकपन गसिदी मोरांग बाजार सी ट्रैफिक जाम मतम खुदिंगमक इफेक्टेड ओइबगीदी इफेक्टेड 100 इफेक्टेड ओइरे हाइबो वफम चिनिंगसी मयाम थमजनिंगसी प्रधान मेंबर सिंगसिना तोंगान तोंगान माइ लोकेलिटी दगी मखोगी अयाबनी हाइना थादोरे मयाम सामसनी अदुना ट्रांसपोर्ट हंजनिंगबदी ट्रांसपोर्ट डिपार्टमेंट सी प्रधान मेंबर की मखादा लेइरबरा सिने कोन हंजनिंग लक्चनिंग क्वेश्चन ट्रांसपोर्ट डिपार्टमेंट पीरगा थवनगदबा व्हीकल पैसेंजर सर्विसिंग असी प्रधान मेंबर की मखादा लेइरबरा प्रधान मेंबर न साउरबरा सिने मतम अमदा मोइरांग असी लाइगी लेबाकनी हाइरंबा टूरिस्ट ममांग चाही की जून मरीदा मणिपुर की इरांग असिदा इरोय सेंबा चिंजिंदा मियामना एम्बुलेंस दा लाकिबा कुकी मियोय अहुम हात की हाइबा की थौदोक का मरी लेनेना CBI ना लाइकाय असिगी क्लब मेंबर सिंग अमदी मैरा पाइबी सिंगदा तोयना कौखतपा यानिंगदे हाइना वाकत खोंजंग चथखरे ngasi iroi semba chingjin gi miyamna changchin ki wakat khongjang aduda iroi shemba apunba maira paibi loop ki president thongam indira patina phongdorakpada nungai taba thaudu adu laikai asidagi miyoi singna tawkhibanate manipur gi mafam kaya dagi lakiba khoisaunaraba miyamna punchinduna thaudu adu thokhibani amaromda chingi mafam singda lo leitabagum tawning bata tawduna leiri aduga tampaktana lo gi akanba section thorang lokholakli Manataba meeting the Yang Libatong as Sito Biganu, my day Kaya Ama, Tiba Kangdana, Auji Faba Lady, Kaya Amana, Tamtina Hat Bikre, Todok Sing Asida Kanana Amade, Karamba Mioina, Yang Silibagay Hanki. CBI na Karisu Kangzadra Mio Sing, Toina Kaukatuna, Kihan Kangan Batong as say, Matung da, Taubiganu Hina appeal to Rocky. CBI na akhoi kalapi amadi leka I maira pai bi adi ma ibena adi ahalama leiri ba mayam se hajan lanjana CBI na kaudana investigation hajan lanjana tatana leire Uripok Hawam Devan Laikai the Labor Uripok Canteen Area Development Club na Kwanbam Afam Singda Matam Chana Toti Sing Ta the Baga Mari Lenina Mafam Sigi Ima Ibil Singna Mipam Ama Pangtokre Mipam Aduga Mari Lenina Ima Ibil Singna Fongdorakpada Uripok Canteen Area Development Club na Kwanbam Afam Singda Ta Amahena Toti Ising Ta the Banamaram Orega Miam Kamting na Awaba Mayok Nare Haujik Oriba Manipur Gipiba Masina Supam Nompam Kangdana Lainering Cheregasida Ising Laidaga Season Nanaba Hotnabada Aduki Matik Kudong Chadre, Maramaduna Atu Matamda Miting Changbiduna Matam Chana Toti Sing Tabira Uhaina, Marine Never Department Gipuk Chinchin Ki. Manipur ki freedom fighter Lamyanba Hijam Irawat ki Punsiwari Haujik Mahiroi Singh Natamnari Balairik Idiba Sida Asweba Yauri Haina. Jananeta Irawat Admirer and Research Center Manipur na Fongdokre. Ngasi Major Kuldalaiba Manipur Press Club ki Kauburu Holda Research Center Sina Pangthokiba Pawimi Famamada Center ki Secretary General Dr. Rajkumar Sana Jaubana Fongdorakibada Lamyanba Hijam Irawat ki Pokna Famdaki Hauraga Mahakna Chaurakpa Fawbuda Laikiba Mafam Singh Mahai Masing Tambaki Matangda Asweba Yamna Yaure Asweba Singh Asi Semtoktana Asum Chat Kibatarabadi Puwarida Aranbana Yumpam Urakpayai Lamyanba Hijam Irawat ki Matangda Akang Ahai Kayana Iriba Asi Kupna Thigatuna EBU Amadi Laliba Saruk Singh Asi Chumthok Piyu Haina Appeal Tauki Janina Irawat di Matang Sita Asumba leadership my mother Iba Pabu Yamtone Adu Sumba Inariba Mayam Sita Arandu Yama Yawa Antina Research Tokana Fundoropa Sumba Mayama Tengare Irawat Magi life history Pura Landry history Silana Sakragani Aduna Asweba Sisi Lere Sumtopadi Moy Iriba Singina Sumtopata Muna Sumtoga second edition when Pongatra Modidi Moy Apami Matina Dudi of Jerasan Manipur di dalam tadi kuai di moral leader ni, aduna aranba history iba pate, igumsi research methodology sinaraga yong cumna research tahu matunda isi ay matu ki appeal ni apa ni doktor sini.
Manipuri Students Federation Head Office ki meeting makada Tampak ki District Manga Thobal Kakching Imphal West Imphal East amadi Bishnupur gi oiba iramdam bu khangmin na hausi haiba wakalonda iramdam gi oiba aiba wahang paukhumda athoi ahen changdam na ba amanga se tongan ba mafam sing da pangthokre athoi ahen tanakhiba adu Thobalda The KM Blooming Higher Secondary School, Khangabok, Imphal West, Imphal College, Imphal East, Shri Shri Gauragovind Girls College, Kurai Sajor Laikai, Kakching District, Langmaidong Higher Secondary School, Bishnupur District, Special Regular English School, Nambol, Moirang Multipurpose Higher Secondary School, Amasung Anita Standard High School, Kwakta, Hari Bampham Singasida, Pangthoki. Numit Marini Chupna Rims Imphal da Chatharakiba Internal Audit and Quality Management System Training Program ngasi mai pak na lotion kre. Banting Hall Rims da Department of Microbiology and Pathology Rims na Sinduna Pangthokiba Thoramadu Saruk Yakiba Rims Imphal gi Director Professor G Sunil Kumar Sharmana Training Program asi Malem gi thakta yanaraba mawong da laboratories gi magun hankat hannaba gi matangdani. Training asina laboratory services da Hena magul he hanba kalonyana miyamgi ana layeng ba da hena fagathan ba ngamlagani haiki ngasigi tawramadu da Microbiology and Pathology Department Rims ki staff kaya na sarugyaki Indian Red Cross Society Manipur State Branch na World Red Cross Day 2024 gamari lenina thabum ama chupna chathar libagi tharam gi saruk ama Oina ngase Indian Red Cross Society Manipur State Branch ki office Thangal Bazar MG Avenue da state level folk song competition ki thoram ama pangthokre. Thoram asi Junior Red Cross JRC amadi Youth Red Cross YRC ki category haina khaidokduna pangthoki. Thoram adu da punna mahairoi competitor kunthra taret na sarukyaki loinana Junior Red Cross JRC ki oina Ahanba position Hill Valley Academy ki Samurai Lakpam Babli Devi Nataki Ani Suba position da Heritage Convent ki Mahiroi Kontram Roshi Devi Aduga Ahum Subana Kamakhya Pemdon College ki Arubam Jannat Devi Nataki Youth Red Cross YRC ki oina ahanba position da Oriental College ki Tongbram Montessori Ani Suba position da Manipur University of Culture ki Pukri Hongbam Vidyalakshmi Aduga Ahum Suba position dana Manipur University ki Moirang Them Roshima Devi na oiki. Tarum gamari lenina matang thagi marida blood donation camp ama rims ta pangthokani loinana mathangi nimita leaders meet ki thorum ama pangthokani me gitang nipan da Manipur gi governor na sarukya dana loshin gani haiki. Red Cross Society Jiribam Branch na kahena sokan laba yum singda mateng pangduna lakpagi sarukama oina ngasisu April 13 nungtilda len yawba nonglei nuksit na Jiribam gi dibong kunu babupara amadi chingdong laikai gi amang ata thokalam laba mafam singda chatuna kahena sokan lang laba yum singda tengbang gi potlam sing khuchina kre tengbang khongchera duga mari leneba Red Cross Society Jiribam Branch ki Secretary L Jamini Kantana Fongdora Kibada Thasi ki Tangkun Marida Thokiba Nonglei Nungsidaduna Awaba Taraba Imung Singda Red Cross Society Jiribam Branch na ngasiga anirak subo oina pochei khara mating pangkoni nong nungsidaduna kahena soklaba imung sing leirabasu laikai laikai ki club singna pau foroknaba appeal tawraduna angama mateng pangani haiki Ngasi aniruk subo ina Jiribamgi Red Cross Society na nahan tangkungi marida thokiba nongoi nungsit aduna awa anata arbai family singi mafamda thengju thengna ikoina angamba khara Red Cross ki makidagi mateng pijari aduga makhata na laikai tongan tongan do leiribu sing yam khre adubu mafam sing asida ikogi club ki organization singna pau pibiraga ikoida leijaba angam khara mateng pijage haina mayang famda amukka nungsingjari Writers Forum Imphal na Sinduna Kumukjam Ajit na English ta Handok tuna iba
Soraren's youngest daughter Laimasang and other folk tales amasung arambam ongbi memchopi na iba drama Tutemlon amasung novel nong trey pareng Fong bagi thoram press club ki lokta khol da pangthokre larik Fong bagi thoram da writers forum gi vice president Irungbam Basanta modern college ki retired associate professor Chongtham Rita PhD scholar Nando Ningombam amasung forum gi maru oiba mioi sing na sarugya khi Kumbi Municipal Council Ward Number 9 gi manung chan leiba ibudho ising chaiba haraupung thilda poirei kumho khorjai lob kumbina sinduna kunmathoi suba chahi chagi ima hainaming thonba saireng lairik ama hauna bimatung indangasi fongre Thorom gi manung channa Manipur gi tongan tongan ba mafam kaya dagi saruk yaba lakhiba saknairaba aiba aibi kaya na su makhoi makhoi na iba saireng sin pathoktuna dilliba miyam da tahanki Ya school kang khut na sinduna ya school da leiba Shri Gopal Dev Mandopta leiba kang sangdang ase leimarol kang exhibition match sanakre exhibition match atuda Gopal Dev kang khut ya school amadi singjamai kang khut singjamai anina sanakibada Gopal Dev kang khut na singjamai kang khut pu panjal taruk ahumda maiti piki exhibition match atuda Gopal Dev kang khut ki oina N Sarjubala ke ibe haibi L Sunita E Monica L Dayabati L Dipa amadi I Romilana saruk yakibagaloina singjamai kang khut ki oina R K Julie H Susila I Rina P Romita K Lakshmi Rani W Sharda L Somi amadi I Premilana mahut sinduna saruk yakhi ngasi nongmagi oina pangthokiba exhibition match aduda A Somorji amadi M Bijoy anina mathang sitna umpire amadi scorekeeper oiki Masih Manipur da gamna tangba ko yelung masana che masih dagi sahi kun ku try wan de tim ni fu ba ta kang chanara me ado ku ju na tim tara ma twin thoi jam tara nga ba ki manung si da mak chanare ana masih ye yokhan idong ta yasung kang kun na sangra ba sahi sida tournament ke am pang thor ki live activity ekena kang si yokhan no honar ko matam da su corona ki sai theng ma amuk lei gre adi mathang tarak pada leva ki ju thoi ba Irang asina mereka macam canggih itu ada di film kita pergelap pada maka setelah itu kita ikut yang kita sem cara, ada sem cara lu selai, hujur je ikut na kang asina kita ikut na ribet cagi ujaba kalu harga jalong masana sibu hingga na bidang kita mama ngai di hong nasa nara maba masana pergi lemerul kang Nabi kod amadi napa singgoy ba kang sana ba hari ba masana sida maina siam ba kasu hingat na bidang te yang kono kono di ba adumba tanja aduni hujuji oi ba hyonsi RK Fortune Developers Private Limited ke sponsorship makada United Veteran Football Association Manipur na sinduna chathariba manga suba sangai trophy Veteran Football Championship lisingani kunmari gi ngasi sanakiba quarter final ge match singda VSAI amade EMVFC mai paktuna semi final changkhre ngasi patsoi part 2 da leiba Pamyal ground da sanakiba ahan ba quarter final match ta VSAI thangoi bana NKVFC utlobu penalty shootout da panjal taruk marida maiti ba piraga semi final changba ngamkhibagaloina ani suba quarter final match sanakibadana EMVFC lamlaina KFC kaisam thongbu panjal mari anida maiti ba piduna semi final changba ngamkhi Manipur Handball Association ki makhada Marian Khong Rising Club na sinduna nupa madinupi team tarit na saruk yaraga ngasidagi judging Marian Khong laikai da leiba Marian Khong puthiba ground da nifutaruk suba state level boys and girls handball tournament lisingani kunmari haukre ngasi aho bonumita sanakhiba junior boys ki ahanba match da junior boys ki ahanba match da YLK Jingarel na IMC Thawal Bupanjal kunmathoi tarani thoi da ani suba match da na CYDOL Lilong na OYC Thawal Bu Panjal Taramani Tarada ahum suba match oina junior girls ke sanakibadana
YLK Chingarelna Isu Wangkhaibu Panjal Taranipan Mapanda Marisuba match oina Junior Girls ki sanakibada KVWA Mayang Imphal Oyo Kongpalbu Panjal Tara Mangada Amadi Aroiba Mangasuba match oina Junior Boys ki sanakibadana BBA Mayang Imphal SSC Kuraibu Panjal Tara Humdoi Taranitoi the Mighty Pikibani Tournament Haudopagi Thoramda Jenims ki Director Dr. Deben Laishramna Chief Guest Jenim ki Department of Dental की Professor Dr. Khaidem Devana President Damade All Manipur Councillor Association की Secretary Marin Khongmeira Paibilub की Secretary Loinana Lilong Municipal Council की तोंगान बा Ward सिंह की Councillor कयामरुमना Guest of Honor ओइना सरुग्यादुना हौदोकी बने All India Football Federation AIFF Nasinduna Chathariba Swami Vivekananda Under 20 Men's National Football Championship Lising Nikulumdoi Kunmari Gingase Sanakiba Ani Suba quarter final match ta Manipur na Telangana bu Panjal Mari Amada Mighty Pipiraga semi final gi damak sem sakre Chhattisgarh gi Narayanpur da leiba Ramakrishna Mission Ashram Sports Complex ta India ge state kontrani thoi dagi lakpa team kontrani thoi na group ni panda saruk yaraga April tara ni thoi dagi hauduna National Football Championship asi chatharaki bani ngase ayuk pung 3 makhai tabada Sanakiba Ani Super quarter final match ta Manipur team na Telangana team gi sanaroi sindagi ball hen na paiduna ahan half loi fawuda Panjal ahum amata khodum challaga mangjil thana chatki ani suba half matung dagi Sanakiba matamda so Manipur gi team na makata ba ahen Panjal amaga Telangana gi mayok ta challaga match adu apun ba Panjal mari amada chauna mai pak pangam khibani ngasi Sanakiba quarter final match aduda asangba Bhaskar na player of the match ki mana phangki National Football Championship asigi ahanba semi final match ta Manipur amadi Karnataka team ga me kungi ayuk pung 3 makhai taba matamda lamba thengnaragani loinana final match na me kunithoi gi nungtil pung 3 makhai da sanaragani Nagaland gi Dimapur da laiba Longdrum Higher Secondary School Sangtam Tillada Mapan Suba ISKF National Karate Do Championship Lising Kunmari Ngarang Loikre. Championship asida Manipur na overall team champion Lokre. International Shito Ryu Karate Federation India gi meeting makada All Nagaland Karate Do Association na Sinduna Numid Humni Jatakiba Championship aduda Sub Junior Junior Cadet Under 21 Senior Amadi Master gi category gi athu ehin changdam nakibada Manipur na Sanagi medal Humdranipan Lupagi medal Nifunipan Amadi Senjengi medal Nifunipan Punna medal Chamaga Humdramari Panglaga overall team champion Oikibani. Georgia gi Tel Aviv da ngarang dagi haudana chathariba Tel Aviv Cadet European Judo Cup lisingani kunmari da Indian Judo team da saruk yaribi Manipur dagi KG Nifunipan category gi huidrom Olivia Devi mahagi final bauta Israel gi Lefer Liagi makutta maithiduna lupagi medal fanghaure judoka huidrom Olivia si JSW gi makada leiriba IIS Inspire Institute of Sports ta chahi kayagi mamang dagi hauna training tawrakhibi sanaroini ngasi state asida oikiba ai ngasagi pau amung pizari ICAR Regional Center Lamphel Pata ki phangpa report ki matuk inna ngasi state asida khwaida ki sakhi bagi chang ase Celsius degree kuntrani aduga khwaida ki ingbu ki chang na Celsius degree kunmari oiki nungsiti yawa ising malil ki chang na ayukta chada chama amasung numidang wairam dana chada ni futaro oiki aroibada maruiba pausing amukhana pizari Naransenada CRPF ki personnel ani ko hi kulai pai bisina hat ki do CBI natraga NIA da kizin hamda da bani haina kokomina takselabi Lok Sabha Mikhal matung dagi Kuki kulai pai bisina kautruk amasung senjam chirang tamna tingtak tagi nungmay amasung bom kapsilakre Mikhal gi phal matung dagi Manipur ing tappa tangdu laita ba phibam hanjina bahot na minasi lenga khakta da inthopi kanu haina Yas ki Minister Govindas Konthojam na phongdokle
Outer Manipur ST Parliamentary Constituency की polling station तरुकता अमुक नमिखल पांगथोकनबा Election Commission of India ना अयाबा पिरक्रे अमसुंग कालेन यौरकपासिदा आंगांगसिंगी पिजा पिथकता चेक्सिनबा अमदि लुनाना थमलबदि ओबा फाइबा अमदि पुरी थोकपगी ngakthokpa ngamgani haina health expert ta phongdorakli matang asida bulletin asilotion jare Manipur miyam gi punsida khwaidagi hena maru oiba state asigi leibak asigi amadi malem gi oiba e pau singi damak SKTV news bu meeting taduna leibiu madugi damak Google Play Store changbiduna SKTV Manipur gi app download tobiu amadi selamata tingdana SKTV gi news amadi adai channel sing yengbiu natraga SKTV gi website skyic.in da changbiraga website asimaktada our OTT haiba option da click tawbiraga meeting tabiu amadi aikhogi social media handle sing da join tawbiduna khudaki oiba e pau sing lobiu pumnamuk pukhurum jari